ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯅ ꯉꯁꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯒꯤꯗꯤ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯆꯥꯎꯈꯠꯂꯛꯄ ꯉꯝꯃꯛꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯒꯤ ꯐꯦꯛꯇꯔ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯁꯤꯒꯤ ꯐꯦꯛꯇꯔ ꯃꯔꯛꯁꯤꯗ ꯉꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯛꯇꯔ ꯈꯔ ꯑꯩ ꯄꯤꯖꯔꯛꯀꯦ ꯁꯤꯒꯤ ꯐꯦꯛꯇꯔꯁꯦ ꯁꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯍꯟꯕ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯄꯨꯔꯛꯄ ꯉꯝꯗꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯉꯝꯗꯕ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗꯕꯁꯦ ꯁꯤꯁꯨ ꯑꯆꯧꯕ ꯐꯦꯛꯇꯔ ꯑꯃꯅꯦ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯏꯁꯥꯗ ꯊꯣꯛꯄ ꯃꯌꯥꯝꯗ ꯊꯣꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯉꯁꯤ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯃꯤꯁꯦ ꯁꯣꯁꯥꯏꯇꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯦꯟꯕ ꯃꯤ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯁꯦ ꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝꯅ ꯂꯩ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯃꯅꯨꯡꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯤ ꯃꯁꯥꯗꯤ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗꯕ ꯃꯁꯥꯗꯤ ꯍꯣꯠꯅꯅꯤꯡꯕ ꯄꯣꯛꯇꯕ ꯃꯁꯥꯗ ꯆꯦꯟꯖꯇꯤ ꯄꯣꯔꯛꯅꯤꯡꯗꯕ ꯑꯗꯨꯕꯨ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯃꯁꯥꯗ ꯂꯩꯕ ꯌꯥꯗꯕ ꯀꯂꯛ ꯃꯤꯍꯧꯕꯁꯦ ꯍꯦꯟꯖꯜꯂꯛꯄ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯅ ꯑꯗꯩ ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯆꯤꯡꯊꯅꯕ ꯋꯥꯈꯜꯁꯦ ꯆꯦꯟꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯁꯤꯒꯨꯝꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯦꯛꯇꯔꯁꯤꯡꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯈꯤꯇꯪ ꯐꯠꯇꯕ ꯃꯇꯝꯗ ꯁꯤꯁꯤꯅ ꯃꯣꯏ ꯈꯤꯇꯪ ꯃꯥꯡꯉꯗꯤ ꯐꯕ ꯕꯠ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠ ꯃꯌꯥꯝꯁꯤꯡꯗꯁꯨ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯗꯤꯁꯀꯔꯦꯖꯃꯦꯟ ꯀꯌꯥ ꯑꯃ ꯂꯥꯛꯍꯟꯕ ꯑꯗꯒꯤ ꯃꯁꯥꯗ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯍꯟꯕ ꯃꯁꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯕ ꯉꯝꯖꯜꯂꯛꯇꯕ ꯑꯗꯒꯤꯗꯤ ꯃꯁꯥꯅ ꯀꯔꯤꯒꯨꯝꯕ ꯆꯥꯎꯈꯠꯄ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯀꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯜꯂꯛꯄ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯁꯣꯏꯕ ꯑꯃꯅ ꯑꯣꯏꯍꯜꯂꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯌꯨꯠ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯣꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯁꯦ ꯐ꯭ꯌꯨꯆꯔꯅꯤ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯒ ꯂꯩꯍꯧꯒꯗꯣꯏꯅꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯒ ꯂꯩꯍꯧꯒꯗꯣꯏꯅꯤ ꯌꯥꯝ ꯐꯦꯛꯇꯔ ꯌꯥꯝꯅ ꯂꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯅ ꯏꯐꯦꯛ ꯑꯣꯏꯍꯟꯗꯕ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯤꯅ ꯏꯐꯦꯛ ꯑꯣꯏꯍꯜꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯁꯨꯝ ꯅꯦꯔꯣ ꯑꯣꯏꯁꯜꯂꯛꯄ ꯑꯗꯩ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯄ ꯑꯗꯒꯤꯗꯤ ꯆꯞ ꯃꯥꯟꯅꯅ ꯃꯣꯏꯒꯤ ꯁꯔꯀꯜꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯔꯀꯜ ꯑꯃ ꯑꯣꯏꯁꯜꯂꯛꯀꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ 30 lakhs ꯄꯤꯄꯜ ꯂꯩꯕꯁꯦ ꯁꯤꯗ 30 lakhs ꯃꯛꯅ ꯂꯣꯏꯅꯃꯛꯅ ꯌꯦꯡꯉꯣꯏ ꯑꯗꯨꯒ ꯂꯣꯏꯅꯃꯛꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯇꯥꯔꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅꯃꯛꯅ ꯂꯥꯏꯛ ꯇꯧꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗ ꯂꯥꯏꯛ ꯇꯧꯔꯤꯕ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯤꯕ ꯁꯤꯗꯩꯁꯤꯗ ꯄꯨꯝꯅꯃꯛ ꯌꯦꯡꯉꯒ ꯁꯤꯗꯩꯁꯤꯗ ꯃꯁꯥꯗ ꯀꯥꯟꯅꯅꯕ ꯂꯧꯁꯤꯜꯂꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯁꯥꯅ ꯈꯟꯖꯔꯣ ꯌꯥꯔꯦ ꯌꯨ ꯑꯥꯔ ꯗꯤꯐꯔꯦꯟ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇꯒꯤ ꯅꯪꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯇꯣꯉꯥꯜꯂꯛꯑꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯇꯣꯉꯥꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯃꯣꯏꯒ ꯅꯪꯒ ꯋꯥꯈꯜ ꯆꯥꯟꯅꯕꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯠꯀꯗꯧꯔꯕꯅꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯥꯏꯟꯁꯤꯗꯤ ꯕꯨꯜꯁꯤꯠꯅꯦ ꯃꯣꯏꯗ ꯂꯩꯔꯤꯁꯦ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯃꯥꯏꯟꯁꯦ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯣꯖꯤꯇꯤꯕꯤꯇꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯗ ꯀꯩꯝ ꯌꯥꯎꯕ ꯅꯠꯇꯦꯕ ꯃꯁꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯁꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯄꯣꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯛꯄ ꯑꯣꯏꯇꯥꯔꯗꯤ ꯏꯠꯁ ꯑꯣꯀꯦ ꯏꯠꯁ ꯐꯥꯏꯟ ꯕꯠ ꯅꯠꯇꯦ ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯃꯤꯑꯣꯏꯕꯗ ꯗꯤꯁꯀꯔꯦꯖ ꯇꯧꯕꯁꯦ ꯃꯣꯏꯒꯤ ꯍꯣꯕꯤꯅꯦ ꯃꯣꯏꯒꯤ ꯄꯥꯝꯖꯕ ꯊꯕꯛꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯅ ꯅꯪ ꯁꯤꯗ ꯗꯤꯁꯀꯔꯦꯖ ꯑꯣꯏꯕꯤꯒꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯗ ꯁꯤꯕꯨ ꯌꯦꯡꯉꯦꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯗꯤꯁꯀꯔꯦꯖ ꯑꯣꯏꯕꯤꯒꯅꯨ ꯅꯪꯒꯤ ꯂꯝꯕꯦꯜꯁꯦ ꯅꯪꯅ ꯁꯦꯝꯒꯗꯕꯅꯤ ꯒꯥꯏꯗꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯅꯪꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯏꯚꯟ ꯑꯩꯁꯨ ꯅꯪꯒ ꯋꯥꯈꯜ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯒꯠꯂꯛꯑꯀꯥꯟꯗ ꯆꯦꯟꯖ ꯂꯥꯛꯀꯗꯕꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯔꯥ ꯇꯝꯕꯤꯕꯁꯦ ꯁꯤꯗꯩꯁꯦ ꯔꯦꯁꯄꯣꯟꯁ ꯄꯤꯕꯗꯣ ꯅꯠꯇꯦꯕ ꯔꯤꯌꯦꯛ ꯇꯧꯕꯗꯣ ꯅꯠꯇꯦꯕ ꯅꯪꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯣ ꯑꯣꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯃꯣꯏꯗ ꯔꯤꯖꯜ ꯄꯤꯔ ꯃꯣꯏꯒꯤ ꯔꯤꯖꯜꯁꯦ ꯀꯩꯅꯣ ꯔꯤꯚꯦꯟꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯔꯤꯖꯜ ꯄꯥꯏꯔ ꯂꯪꯕꯁꯦ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯔꯤꯖꯜ ꯎꯠꯄꯁꯦ ꯁꯤ ꯃꯇꯝꯗ ꯃꯣꯏꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯧꯔꯕ ꯋꯥꯁꯦ ꯃꯣꯏ ꯃꯆꯤꯟꯁꯦ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟꯅ ꯁꯠ ꯗꯥꯎꯟ ꯇꯧꯈꯤꯗꯧꯔꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏ ꯄꯣꯏꯟ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯠꯇꯦꯕ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯩ ꯇꯧꯁꯟꯕꯒꯨꯝꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯐꯠꯇꯕ ꯂꯧꯁꯤꯡ ꯄꯨꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯍꯟꯊꯅꯕ ꯊꯕꯛ ꯇꯧꯅꯕꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯄꯨꯔꯛꯅꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯒꯨꯝꯕ ꯇꯧꯁꯜꯂꯛꯄꯒꯨꯝꯕ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯁꯦ ꯑꯩꯁꯨ ꯊꯥꯖꯔꯝꯕ ꯅꯠꯇꯦ ꯕꯠ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯛꯄ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯊꯪꯅꯕ ꯃꯤꯑꯣꯏꯗ ꯊꯦꯡꯅꯔꯛꯄ ꯀꯌꯥ ꯑꯃ ꯔꯤꯂꯦꯇꯤꯞꯁꯇ ꯐꯥꯎ ꯊꯦꯡꯅꯔꯛꯏꯅꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯌꯥꯝꯅ ꯅꯦꯔꯣ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯖꯥꯠ ꯅꯦꯔꯣ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯄꯤꯄꯜꯁꯤꯡꯁꯤꯗꯀꯣ ꯁꯤꯒꯤ ꯄꯤꯄꯜꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦ ꯅꯪꯅꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯅꯁꯥꯅ ꯅꯁꯥꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦꯕ ꯅꯁꯥꯅ ꯅꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯄꯣꯠꯇꯦ ꯃꯣꯏꯒꯤ ꯆꯤꯟ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯄꯣꯠꯇꯦ ꯃꯣꯏꯒꯤ ꯕꯨꯜꯁꯤꯠ ꯑꯣꯏꯕ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯈꯜ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯈꯜꯗꯣ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯄꯣꯠꯇꯦ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯒꯅꯨ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯅꯪ ꯅꯁꯥꯅ ꯅꯪ ꯔꯤꯌꯦꯛ ꯇꯧꯕ ꯅꯪ ꯅꯁꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯅꯪ ꯅꯁꯥꯅ ꯆꯠꯂꯤꯕ ꯗ꯭ꯔꯤꯝ ꯅꯪ ꯅꯁꯥꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯅꯪ ꯅꯁꯥꯒꯤ ꯈꯨꯠꯇ ꯂꯩꯕꯅꯦ ꯅꯪ ꯅꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯣꯏ ꯃꯌꯥꯝꯁꯤꯡꯅ ꯗꯤꯁꯀꯔꯦꯖ ꯑꯣꯏꯍꯟꯒꯅ ꯁꯤꯁꯤꯅ ꯁꯨꯝ ꯗꯤꯁꯀꯔꯦꯖ ꯑꯣꯏꯍꯟ ꯂꯩꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯅꯣꯕ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯉꯔꯥꯡ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕ ꯄꯣꯠꯅꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯄꯣꯠꯁꯦ ꯑꯩꯅ ꯁ꯭ꯇꯨꯗꯦꯟꯗ ꯌꯥꯝ ꯇꯣꯏꯅ ꯍꯥꯏ ꯄꯣꯠꯅꯦ ꯊꯣꯛꯀꯅꯤꯁꯨ ꯈꯪꯉꯛꯑꯕꯅꯦꯕ ꯑꯩꯒꯤ ꯋꯦꯕꯤꯅꯥꯔ ꯇꯧꯈꯤꯕ ꯃꯇꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯃꯤ ꯆꯪꯉꯛꯑꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯄꯣꯠ ꯁꯦꯌꯔ ꯇꯧꯁꯜꯂꯛꯄꯒꯨꯝꯕ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯑꯩꯗꯤ ꯃꯋꯥ ꯂꯧꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯥꯏ ꯗꯣꯟ ꯒꯤꯞ ꯑ ꯗꯦꯝ ꯑꯩꯗꯤ ꯂꯣꯏ ꯊꯦꯡꯅꯔꯒꯦꯅ ꯊꯣꯛꯂꯛꯑꯕꯅꯤꯀꯣ ꯑꯩꯗꯤ ꯂꯤꯗꯔ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯒ ꯑꯩꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯣꯏꯔꯁꯨ ꯈꯔꯗ ꯑꯣꯏꯔꯁꯨ ꯇꯧꯔꯝꯒꯦ ꯈꯜꯂꯒ ꯑꯩ ꯆꯪꯉꯛꯑꯕꯅꯦ ꯑꯗꯨꯅ ꯑꯥꯏ ꯗꯣꯟ ꯒꯤꯞ ꯑ ꯗꯦꯝ ꯅꯪꯅ ꯇꯧꯅꯤꯡꯕ ꯈꯨꯁꯤ ꯇꯧ ꯆꯦꯂꯦꯟꯖ ꯀꯌꯥꯝ ꯄꯣꯔꯛꯑꯣ ꯑꯦꯠ ꯗꯤ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯑꯩ ꯏꯁꯣꯔ ꯊꯥꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯆꯨꯝꯃꯤꯉꯩ ꯑꯩꯉꯣꯟꯗ
grow kaya am lakani habje nang sigi post ai challenge accept ne to ji ko aduga sigi post ai gi student ju thole ngang magi webinar da changa mayam kya am seran tron pot kya am to sali mapun si da mi oro dam dugi mi mapun si da mi oro da du main tawri ba mi to kyam phatta ge je mai wakhan je am tang khallo mai wakhan je lamba phangar roi da bane mai wakhan negative aduki matik name na nang lambu da kana roi da bane awang wa thaki lamba du to khruba name khro mai wakhan du dugi matik lamba phangar roi da ba wakhan lon ne सिगुम मी मैम सिंगजने ngasi moi मैम सिंगजने virus मैम सिंगजने ngasi होगी society जे सिदे negative ओइबा impact मैम पीरी मैम सिंग negative ओइबा impact मैम पीरी मसाजे करीमो ओइरगे मसाना करीगुम ओइ तारदी मसाना सिगुम थबक सुंग तौरोइ मसाना कईगुम चौखट पथौरांग अमा थबक अम तौरम तारदी मसागी माइंड अदुगुम मतम सुंगलै लेरोइ अदुगुम मतम अइना हाइजुजे खमरा कईगुम दाइगुम मतम लेइते अइगुम मतम लेइते negative ओइबा मीना negative ओइबा वांगना सिना सिम नंग अदु फतब गांगना अदुदा आई एनालाइज तौबै मतम लेइते कईगुम दा आइगी थबक याम लेइबा आइगी स्टूडेंट्स फोकस तौगदबा आइगी बिजनेस द फोकस तौगदबा आइगी पेरेंट्स द फोकस तौगदबा आइगी यूम द फोकस तौगदबा इसादा फोकस तौगदबा lots of work सेइसे negative ओइबा पोट नंग डील तौ लेगदम नतेबा अदुबु मथुमन खंगदबा थबक लेइतबा मी सुनिंगदबा मी ओइरोइदबा मी खतनेबा सिगुम थबक तौइ सिगुम पुथोइ मैम सिंगजे अदुना सिगुम पोट मैम सिंगजे आइनि ngasi हाइनिंगी पोट मैम सिंगजे कइनो हाय मतमदा discourage ओहेंगनो नंगी थौना मांगनगनो discourage ओइबा सुंगया यादेब discourage ओइबा यादे ngasi अखोइगी सोसाइटी दा 30 lakhs people लेबसे हेलकपे 40 lakhs 50 lakhs हेलकपे हेलक्शन होबो but लाइबा generation जे चेंज सुम लैया पोते सिगी generation सुम लैया अहंदा सुंगाइ अहंदा सुने अंगांग खतनते अहंदा सुने नि हाइसि अहंदा सु याम थीना वखन नेमबा याम थीना वखन यावदो मियुई क्याम लैबा हाबि discourage तोबा मिंगोंदा discourage याम तोबा negative ओइबा वा संदोकपा कलक बि हो याम चावबा मसाजे लैबि यादबा सिगुम मीसिंग याम danger ने याम फतमी सिगुम मीसिंग जे यारिंगे लापथो सिगुम मीसिंग जे यारिंगे लापथो अदु नंग हौजिक तौगे खल्लिबा नंग हौजिक नंग होटनागे खल्लिबा नंगी बिजनेस बो ओइरे एनीथिंग बो नंग तौगे खल्लि मैम सिंग दो अदु माइ फजन ओंजलो अइना हाइदु केनोमदा अइ सामकसु होनर लाइन अइंगोंदा अइना हाइदु रिलेटिव्स फाउदा नंगी रिलेटिव्स फाउदा नंगोंदा येंगजलकनी अइगी रिलेटिव्स फाउदा अइबु नुंसिदबा क्यामने अइंगसी डायरेक्टली अइंगसी मैम दा हाइ मैम सिंग अदगिदि अइगी इमानबी मैम सिंग अइंगोंदा नुंसिदबा क्यामने यावरि मैम सिंग अदुबु अइगी रिलेशन मरि कथले कइगिनोमदा अदुगी नेगेटिव ओइबे एनर्जी दुना अइंगोंदा कइ ग्रो तो होलकदुनि मोइगे तिनदे यादे हाइब लेइते मोइगे तिनदु सोको इथंदा लेइगे इथंदा लेइगे अइगी स्टूडेंट मैम सिंग वारी सनागे अदुना अइनि ngasi हाइसे यामना वखन अइना खल्ला मतुंगदा मैम दा ngasi शेयर तौइ निंग सिगम पोचे थोलकनी खल्लगा नोइदसु थोलकनी ngasi अइंगोंदा थोइ मैम से अइगी स्टूडेंट थोइसे नोइदसु थोलकनी अदुना सिगी पोचे अइना हाइरकरुसे निंगहनबा लेगनो मोइना तौनिंग कुसि जौसना मोइना लंगनिंगबा नुंग लंगसनो आई डोंट गिव अ डैम हाइ आई डोंट गिव अ डैम हाइ चैलेंज तो अइगी स्टूडेंट वा नुंसिबा वा मा हाइ अइ यामना अइंगोंदा फील तौकिबा ngसाइगी क्लास ता सर अइदी हक्चांगसु पाबा मिनी मीना अइना शेयर तौरि मैम सिंग मैमना फुबिरादि अइ कमाइ तौगदगे हाइबा पोच सिगुम वारी शेयर तौरि तो अइंगोंदा याम नुंगाइते सिगुम पोचे ताबदा अइना हाइदुसे सिग मैम सिंग अतोप मिदिसु फावरंगनिबा अइना हाइदुसे फियरलेस ओयो कहीं मोई बनते मोई कलाम नते मोई वाथी वरेंग मते मोई कहीं तौं केम तौं ngam जानते ईश्वर लेरी नंग तौरिबा थबक तो अचुंबा थबक तो फोकस तो अचुंबा एनर्जी तो फोकस तो नंगी थबक नंगी ब्लेसिंग नंग हेक्ता मीने तौनिंग कुसी तौगे हेक्ता तौगे आपोते नंगी तौगम तो नंग अचुंबा थबक तौरिङै नंग मिंगोंदा कानाबा थबक तौरिङै नंगी एवरीथिंग नंगी लाइफ चेंजेस क्या हम लाकनी ngasi ने हाइटुजे निंगहनबा सुंगले लेबेदे सिगुम मथोमन खंगदबा कनाइदगी करिनो खंगदबा वायरस मैम सिंग नंगोंदा दुगी पोतो डिस्करेज तो हनतारदी नंगी लाइफ तो कमाई हिंगदुनो ngasi ने हारि पोजे एनीथिंग नंग तौरि पोट मैम सिंग ngasi nang discourage oiba sunga yade aduna aidi siguma mayam sing je urakpa matamda ai manipur da business to nginde manipur da tasengna base to business sung to aduna so ai tawdri ne tasengna hai ga kai no ai na pa ai all over india the north east of sigi ai gi hau haiba pochi di aina tasengna iram dam da kari guma chokot thorang da porok na bai ai gi sidai sida mayam punna bai no si community semga charak wane but everything to matam da siguma base manipur da base to nginde kai no dam da nangi relatives sam fawda nangoni yengjan ba dai wathi warem to matam da siguma pochi in fact way in but ꯑꯩꯒꯤ ꯒꯣꯜꯗꯤ ꯄ꯭ꯔꯨꯐ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄ꯭ꯔꯨꯐꯁꯤꯅꯦ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤꯗ ꯆꯦꯟꯖ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯅ ꯍꯤꯡꯉꯤ ꯐꯥꯎꯗꯤ ꯁꯤ ꯑꯩ ꯍꯣꯠꯅꯈꯤꯗꯣꯏꯅꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯀꯩꯒꯨꯝꯕ ꯕꯤꯖꯅꯦꯁ ꯑꯃ ꯆꯥꯎꯅ ꯕꯤꯜ ꯇꯧꯈꯤꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯍꯌꯦꯡ ꯌꯧꯈꯤꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯝꯄ꯭ꯂꯦꯛꯁꯟ ꯑꯃ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥꯝ ꯌꯥꯡꯈꯩ ꯃꯤꯑꯣꯏ ꯍꯨꯝꯐꯨ ꯃꯤꯑꯣꯏ ꯆꯥꯝꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯁꯥꯏꯇꯤꯗ ꯒ꯭ꯔꯣꯊ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤꯕ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯤꯁꯤꯡꯅ ꯁꯟꯇꯣꯛꯍꯜꯂꯒ ꯅꯪꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯍꯟ ꯇꯥꯔꯗꯤ ꯅꯪꯅ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗꯣꯏꯅꯣ ꯅꯪ ꯑꯝꯇꯪ ꯈꯜꯂꯣ ꯃꯣꯏꯒꯤꯗꯃꯛꯇ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯅꯪꯒꯤꯗꯃꯛꯇ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯁꯦ ꯈꯜꯂꯣ ꯅꯪꯒꯤ ꯄꯦꯔꯦꯟꯁ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯅꯪꯕु ꯁꯤꯗꯩꯁꯦ ꯌꯦꯡꯈꯠꯂꯤꯕ ꯅꯪꯉꯣꯟꯗ ꯌꯦꯡꯈꯠꯆꯔꯤꯕ ꯑꯗꯒꯤ ꯅꯪꯒꯤ ꯁꯤꯗꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡꯉꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯅꯪ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯨꯝꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯤꯄꯜꯁꯤꯡꯁꯤꯅ ꯅꯪꯉꯣꯟꯗ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯂꯩꯔꯒ ꯅꯪ ꯁꯨꯃꯥꯏꯅ ꯅꯤꯡꯍꯟꯅꯕ ꯂꯩꯒꯦꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯁꯥꯅ ꯈꯟꯖꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯦꯗꯔꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯦꯗꯔꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯦꯗꯔꯁꯦ ꯅꯪꯒꯤ ꯚꯤꯇꯥꯃꯤꯟ ꯍꯦꯗꯔꯁꯅ ꯂꯩꯔꯤꯉꯩ ꯅꯪꯅ ꯒ꯭ꯔꯣ ꯇꯧꯕ ꯍꯦꯜꯂꯛꯀꯅꯤ ꯍꯦꯗꯔꯁꯇ ꯆꯦꯂꯦꯟꯖ ꯇꯧ ꯍꯦꯗꯔꯁꯇ ꯆꯦꯂꯦꯟꯖ ꯇꯧ ꯍꯦꯗꯔꯁꯇꯒꯤ ꯆꯦꯟꯒꯅꯨ ꯃꯣꯏꯗ ꯔꯦꯁꯄꯣꯟꯁ ꯄꯤꯌꯣ ꯃꯣꯏꯒꯤ ꯆꯤꯟꯗ ꯔꯤꯌꯦꯛ ꯇꯧꯕ ꯅꯠꯇꯕ ꯔꯦꯁꯄꯣꯟꯁ ꯄꯤꯌꯣ ꯔꯦꯁꯄꯣꯟꯁ ꯈꯪꯍꯜꯂꯣ ꯃꯣꯏꯗ ꯈꯪꯍꯜꯂꯣ ꯍꯥꯏꯕꯗꯤ
ꯅꯪꯅ ꯈꯜꯂꯤꯗꯨꯒ ꯅꯪꯅ ꯉꯥꯡꯊꯣꯔꯛꯏ ꯋꯥꯗꯨꯒ ꯀꯩꯝ ꯆꯥꯟꯅꯗ꯭ꯔꯦ I am different ꯍꯥꯏ ꯄꯣꯠꯁꯦ ꯈꯪꯍꯜꯂꯣ I am different ꯍꯥꯏ ꯄꯣꯠꯁꯦ ꯈꯪꯍꯜꯂꯣ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯈꯨꯁꯤ ꯇꯧꯁꯅꯨ anything ꯅꯪꯅ control ꯇꯧꯕ ꯌꯥꯄꯣꯠꯇꯦ ꯑꯁꯥꯏꯗ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯑꯁꯥꯏꯗ ꯂꯪꯉꯦ ꯃꯣꯏꯅ ꯑꯁꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯔꯦ ꯅꯪꯒꯤ ꯊꯕꯛ ꯅꯠꯇꯦ ꯅꯪꯒꯤ ꯊꯕꯛꯇꯤ ꯀꯩꯅꯣ control yourself focus on your work ꯅꯪꯒꯤ workꯇ focus ꯇꯧ ꯅꯪꯒꯤ businessꯇ focus ꯇꯧ ꯅꯪꯒꯤ growthꯇ focus ꯇꯧ ꯅꯪꯉꯣꯟꯗ ꯌꯦꯡꯁꯟꯕ ꯀꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯌꯦꯡꯁꯟꯕ ꯀꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯥꯎꯈꯠꯄ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯌꯦꯡꯁꯟꯕ ꯃꯤ ꯄꯩꯒꯩ ꯊꯣꯛꯂꯛꯀꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯄꯩꯒꯩ ꯊꯣꯛꯂꯛꯀꯅꯤ ꯁꯤꯗꯤ ꯏꯁꯜꯂꯒ ꯊꯝꯃꯣ ꯌꯥꯔꯦ ꯏꯁꯜꯂꯒ ꯊꯝꯃ ꯃꯤꯠ ꯎꯏꯁꯜꯂꯒ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯗꯤ ꯍꯩꯅꯔꯦ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯪꯉꯛꯄ ꯅꯨꯡ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯗꯤ ꯍꯩꯅꯔꯦ ꯄꯩꯁꯜꯂ ꯊꯝꯕ ꯃꯣꯏꯗ ꯂꯪꯕꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯂꯣꯏ ꯂꯪꯉꯛꯀꯅꯤ ꯃꯇꯝ ꯆꯥꯅ ꯃꯣꯏꯗ ꯄꯔꯐꯦꯛ ꯔꯦꯁꯄꯣꯟꯁ ꯑꯩꯅ ꯄꯤꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯣꯏꯒ ꯑꯩꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯁꯤꯗꯩꯁꯤꯗ ꯚꯦꯂꯨꯑꯦꯕꯜ ꯂꯩꯇꯕ ꯃꯣꯏꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯅꯥꯁꯨ ꯀꯔꯤꯝ ꯑꯣꯏꯗꯕ ꯃꯣꯏꯅ ꯍꯦꯛꯇ ꯃꯊꯣꯡ ꯃꯔꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯣꯏ ꯋꯥꯔꯤꯁꯤꯡꯗꯨꯒ ꯃꯣꯏꯒ ꯃꯥꯟꯅꯔꯒ ꯑꯦꯅꯔꯖꯤ ꯋꯦꯁ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯀꯩ ꯂꯩꯒꯦ ꯍꯥꯏ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯍꯦꯟꯅ ꯑꯣꯖꯥ ꯁꯥꯖꯤꯜꯂꯛꯑꯗꯤ ꯀꯅꯥꯒꯨꯝꯕꯅ ꯍꯦꯟꯅ ꯈꯪꯕ ꯍꯦꯟꯕ ꯁꯥꯖꯤꯜꯂꯛꯑꯗꯤ ꯑꯩ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯆꯨꯝꯃꯦ ꯊꯥꯗꯣꯛꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯇꯥꯅꯤꯡꯗꯦ ꯃꯣꯏ ꯋꯥꯔꯤꯗꯣ ꯑꯦꯅꯔꯖꯤ ꯋꯦꯁ ꯇꯧꯋꯦꯕ ꯑꯦꯅꯔꯖꯤ ꯌꯥꯝ ꯊꯤꯅ ꯋꯦꯁ ꯇꯧꯕ ꯃꯤꯅ ꯈꯪꯗꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯀꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯁꯥꯕꯅꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯛꯇ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯌꯨ ꯀꯣꯛꯇ ꯐꯖꯅ ꯍꯥꯞꯆꯤꯟꯕꯤꯌꯨ ꯋꯦꯁ ꯇꯧꯕꯤꯒꯅꯨ ꯅꯁꯥꯗ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯅꯪꯒꯤ ꯇꯦꯂꯦꯟꯠ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯤꯁꯦ ꯃꯤꯅꯤ ꯍꯦꯗꯔꯁ ꯍꯦꯗꯔꯁꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪ ꯅꯁꯥꯅ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯒꯗꯕ ꯅꯁꯥꯅ ꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯖꯒꯗꯕ ꯅꯪ ꯅꯁꯥꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯅꯪ ꯅꯁꯥꯅ ꯆꯦꯜꯂꯒ ꯂꯩꯇꯥꯔꯗꯤ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯀꯦ ꯑꯗꯒꯤꯗꯤ ꯂꯥꯛꯏꯕ ꯆꯍꯤ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯦꯟꯖ ꯑꯃ ꯄꯣꯔꯛꯀꯦ ꯑꯗꯒꯤꯗꯤ ꯐꯣꯔꯋꯥꯔꯗ ꯇꯧꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯈꯛꯇ ꯅꯠꯇꯦ ꯉꯁꯤ ꯑꯩꯅ ꯁꯦꯝꯃꯛꯏꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯝꯃꯛꯏꯅꯤ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯣꯠ ꯑꯃ ꯄꯨꯟꯁꯤꯗ ꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯆꯦꯟꯖꯦꯁ ꯑꯃ ꯄꯥꯝꯕ ꯑꯃ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯐꯇ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯑꯃ ꯄꯥꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯩꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯒꯤꯞ ꯑꯞ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯆꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯋꯥꯈꯜ ꯄꯤꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯊꯨꯒꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯊꯨꯒꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯑꯩꯅ ꯒ꯭ꯔꯣ ꯇꯧꯔꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯒ꯭ꯔꯣ ꯇꯧꯔꯀꯥꯟꯗ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯃꯌꯥꯝꯁꯤꯡꯅ ꯒ꯭ꯔꯣ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯦꯜꯂꯛꯀꯗꯕꯅꯤ ꯃꯇꯧ ꯇꯝꯅꯤꯡꯕ ꯄꯣꯛꯂꯛꯀꯗꯕꯅꯤ ꯃꯣꯏꯗ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯣꯏꯗꯗꯤ ꯁꯤ ꯑꯗꯨꯝ ꯂꯩꯗ꯭ꯔꯣ ꯃꯣꯏ ꯃꯁꯥꯁꯦ ꯚꯥꯏꯔꯁꯅꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯃꯣꯏꯒꯤ ꯃꯔꯥꯁꯨ ꯅꯠꯇꯦ ꯁꯤ ꯃꯣꯏꯒꯤ ꯃꯔꯥꯁꯨ ꯅꯠꯇꯦ ꯃꯥꯅ ꯍꯧꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅꯅꯦ ꯑꯍꯜ ꯂꯃꯟꯗꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯧꯔꯛꯏꯕ ꯃꯥꯅ ꯎꯔꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯅꯦ ꯎꯔꯛꯏ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯥꯏꯟꯗꯣ ꯐꯖꯅ ꯑꯦꯛꯁꯄꯣꯖ ꯇꯧꯗ꯭ꯔꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕꯅꯦꯕ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟꯗ ꯍꯌꯦꯡ ꯈꯪꯉꯛꯀꯅꯤꯕ ꯑꯣ ꯁꯨꯃꯥꯏꯅ ꯂꯩ ꯁꯤ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯉꯛꯀꯅꯤꯕ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨ ꯂꯩꯔꯤꯕꯒꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯥꯏꯟꯁꯤꯗ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯐꯝꯕ ꯃꯇꯝꯗ ꯋꯥꯈꯟꯗꯒ ꯃꯥ ꯐꯝꯃ ꯂꯩꯔꯝꯕ ꯇꯨꯝꯃ ꯂꯩꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯈꯛꯇꯅꯦ ꯈꯜꯂꯝꯗꯣꯏꯁꯦ ꯃꯥ ꯈꯜꯂꯝꯗꯣꯏꯁꯦ ꯄꯣꯖꯤꯇꯤꯚ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯌꯥꯎꯔꯝꯃꯔꯣꯏꯗꯕ ꯅꯦꯒꯦꯇꯤꯚ ꯈꯛꯇꯪ ꯐꯠꯇꯕ ꯋꯥꯈꯟꯁꯤꯗ ꯀꯅꯥꯒꯤ ꯀꯔꯤ ꯃꯥꯡꯍꯟꯁꯤꯒꯦ ꯀꯅꯥꯗ ꯀꯔꯤ ꯄꯤꯁꯤꯒꯦ ꯀꯅꯥꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯟꯁꯤꯗꯅꯦ ꯃꯥ ꯈꯜꯂꯝꯗꯣꯏꯁꯦ ꯑꯐꯕ ꯑꯃꯇ ꯈꯜꯂꯝꯃꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯤꯕ ꯍꯥꯔꯠꯀꯤ ꯏꯁꯨ ꯂꯥꯛꯏꯕ ꯍꯦꯜꯊ ꯏꯁꯨ ꯂꯥꯛꯏ ꯃꯌꯥꯝꯁꯤꯡꯒꯤ ꯁꯤꯁꯨ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯅꯦꯒꯦꯇꯤꯚ ꯈꯟꯕ ꯃꯤ ꯌꯦꯡꯕ ꯇꯥꯔꯗꯤ ꯆꯨꯝꯊꯣꯛꯄꯤꯍꯧ ꯑꯗꯨꯅ ꯀꯩꯝ ꯀꯥꯟꯅ ꯄꯣꯔꯛꯑꯣꯏ ꯅꯪꯒꯤ ꯂꯥꯏꯐꯇ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯝꯃꯣ ꯖꯦꯅꯔꯁ ꯑꯣꯏꯕ ꯇꯝꯃꯣ ꯑꯗꯨꯒ ꯅꯁꯥꯁꯨ ꯒ꯭ꯔꯣ ꯇꯧꯅꯕ ꯇꯝꯃꯣ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯁꯟꯗꯣꯛꯑꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯒ꯭ꯔꯣ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯔꯣꯏ ꯃꯄꯨꯟꯁꯤꯒꯤ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯑꯩ ꯉꯁꯤ ꯗꯥꯏꯔꯦꯛ ꯍꯥꯏ ꯁꯥꯎꯒꯁꯨ ꯁꯥꯎꯖꯔꯣꯏ ꯉꯁꯤ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯤ ꯐꯦꯛꯇꯔꯅꯦ ꯅꯪꯅ ꯃꯤꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯅꯕ ꯄꯣꯠ ꯄꯤꯔꯛꯑꯀꯥꯟꯗ ꯃꯤꯅꯁꯨ ꯏꯁꯣꯔꯅꯁꯨ ꯅꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯌꯨꯅꯤꯚꯔꯁꯁꯨ ꯅꯉꯣꯟꯗ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯄꯣꯠꯇꯣ ꯄꯤꯔꯛꯀꯗꯕꯅꯤ ꯉꯁꯤ ꯁꯤ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯕꯨ ꯁꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯒ꯭ꯔꯣ ꯇꯧꯅꯤꯡꯉꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯀꯗꯕ ꯁꯣꯁꯥꯏꯇꯤꯗ ꯆꯦꯟꯖ ꯄꯨꯔꯛꯀꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯗꯤꯁꯀꯔꯦꯖ ꯑꯣꯏꯕꯤꯒꯅꯨ ꯅꯁꯥꯒꯤ ꯊꯧꯅꯥꯁꯦ ꯅꯁꯥꯅ ꯍꯥꯞꯆꯧ ꯅꯁꯥꯒꯤ ꯊꯧꯅꯥ ꯅꯁꯥꯅ ꯍꯥꯞꯆꯧ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯁꯄꯣꯔꯠꯇ ꯏꯐ ꯌꯨ ꯅꯤꯗ ꯃꯤ ꯌꯨ ꯀꯦꯟ ꯀꯣꯜ ꯃꯤ ꯑꯞ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯦꯅꯤ ꯋꯥꯟ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯒ꯭ꯔꯣ ꯇꯧꯕ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯒꯗꯤ ꯁꯣꯁꯥꯏꯇꯤꯗ ꯆꯦꯟꯖ ꯂꯥꯛꯄ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯑꯍꯟ ꯑꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯁꯨ ꯅꯪꯒꯤ ꯗ꯭ꯔꯤꯝꯗ ꯅꯁꯥꯅ ꯊꯥꯖꯕ ꯊꯝꯃꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯪ ꯊꯥꯖꯕ ꯊꯝꯃꯨ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯛꯁꯅꯨ ꯂꯪꯅꯤꯡꯕ ꯅꯨꯡ ꯂꯪꯉꯛꯁꯅꯨ ꯕꯤ ꯐꯤꯌꯔꯂꯦꯁ ꯑꯣꯏꯒꯗꯕ ꯐꯤꯌꯔꯂꯦꯁ ꯑꯣꯏꯒꯗꯕꯅꯤ ꯅꯪꯒꯤ ꯗ꯭ꯔꯤꯝꯒꯤꯗꯃꯛꯇ ꯅꯪ ꯁꯤꯕ ꯀꯤꯔꯣꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯕꯤꯜ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯩ ꯏꯁꯥꯒꯤꯗꯃꯛꯇ ꯅꯠꯇꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯠꯇꯦꯕ ꯄꯩꯁꯥꯗꯤ ꯇꯥꯟꯕ ꯂꯣꯏ ꯐꯪꯉꯦ ꯄꯩꯁꯥꯗꯤ ꯇꯥꯟꯕ ꯐꯪꯉꯤ ꯄꯩꯁꯥꯗꯤ ꯇꯥꯅꯤꯡꯕ ꯃꯇꯝ ꯇꯥꯟꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯁꯤꯗꯤ ꯀꯩꯅꯣ ꯃꯈꯜ ꯑꯃꯅꯦ ꯑꯗꯨꯕꯨ ꯃꯦꯟꯗꯤ ꯄꯔꯄꯁꯅꯦꯕ ꯑꯩꯅ ꯉꯁꯤ ꯁꯦꯝꯃꯛꯏꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩ ꯊꯝꯃꯝꯒꯦ ꯈꯟꯕꯒꯤꯅꯦ ꯂꯩꯒꯦꯁꯦ ꯑꯗꯨꯅꯕꯨ ꯑꯩ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯤꯡꯁꯦ ꯕꯦꯁ ꯇꯧꯗ꯭ꯔꯤꯅꯦ ꯑꯩꯅ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯆꯦꯟꯖ ꯑꯃ ꯄꯣꯔꯛꯀꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩ ꯉꯁꯤ ꯃꯤꯁꯟ ꯑꯃꯗ ꯆꯪꯉꯛꯏꯅꯦꯕ ꯑꯗꯨꯒꯤ ꯆꯦꯟꯖꯇꯨ ꯆꯪꯉꯛꯄꯩꯗꯃꯛꯇ ꯅꯉꯣꯟꯗ ꯐꯤꯌꯔꯂꯦꯁ ꯑꯣꯏꯗꯕ ꯌꯥꯗꯦꯕ ꯅꯉꯣꯟꯗ ꯋꯥꯈꯟꯁꯦ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯕ ꯌꯥꯗꯦ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦꯕ ꯁꯤꯗꯩꯁꯦ ꯃꯣꯏꯒ ꯃꯥꯟꯅꯁꯟ ꯂꯩꯇꯥꯔꯗꯤ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯗ ꯃꯥꯡ ꯇꯥꯛꯈ꯭ꯔꯅꯤꯕ ꯑꯗꯨ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯃꯤꯅꯦꯕ ꯇꯣꯉꯥꯟꯕ ꯃꯤꯁꯦ ꯅꯪꯗꯤ ꯂꯥꯛꯇ ꯅꯪꯁꯦ ꯃꯤ ꯑꯃꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯟꯁꯦ ꯐꯖꯅ ꯌꯣꯛꯑꯣꯕ ꯐꯖꯅ ꯌꯣꯛꯈꯠꯂꯣꯕ ꯐꯖꯅ ꯆꯤꯡꯈꯠꯂꯣꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯄꯤꯄꯜꯁꯤꯡꯒ ꯂꯣꯏꯅꯧꯕ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯋꯦꯁ ꯇꯧꯒꯅꯨ ꯗꯤꯁꯀꯔꯦꯖ ꯑꯣꯏꯒꯅꯨ ꯀꯤꯒꯅꯨꯕꯀꯣ ꯑꯩ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯀꯤꯕ ꯅꯨꯃꯤꯠꯇ ꯅꯪ ꯂꯣꯏꯔꯕꯅꯤ ꯀꯤꯕ ꯅꯨꯃꯤꯠꯇ ꯅꯪ ꯂꯣꯏꯔꯕꯅꯤ ꯑꯋꯥꯕ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯦꯚ꯭ꯔꯤꯗꯦ ꯑꯋꯥꯕ ꯊꯦꯡꯅꯒꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ
but nang give up to win mito nang punsi luwe nang give up to dringai nang punsi de kem lo have madam chop nang nang fana paisa mang jun fana loss ho nang business fana damage ho jun anything nang winning boy jun kem kai belite nang na give up to drifo nang life changes kya ham lakani aduna sigi society da tawriba pot mem singje sina ke jong da control to hanbe ade khoi change pork se koi chai su gi khanje koi gi future gi khanje hojik lai ba mem singda change pork sum chatnai sum tawrina sum ya pote swai amma na tra amma na de change pork ta ba sum ya ro sumai sum tawle koi swai di shi tawbani si da yengjan be am kan mani khare ek tawbo sumai tawbani khare ek tawbo ga sumai na singkhat pe adam ni khare ek tawbo sengdo ga du tawga da tawga sum tawle bani adu tawle da tawle ni ha adu ya pote achumba thabak to si growth pork si be fearless growth to no bo hona minasi chokhat minasi ano no unemployment rate han than si business ano no build to si manipur da tang base to mo tab all over india da base to hojik ti am lai ra matam ne hojik ti online gi generation ne hojik fadana shinna ga shi gi pot se online da base to ga nang multiple income stream se ma paisa kyam talak pe paisa lai ra ga no na power lai nang to ning bang ngam ma am sing to bang ngam kan du paisa lai tra ga di papan su thok bang ngam moi confidence yaw roi yam tin weak ko shila kan adu nang si aina high report ma am sing je moi na discourage ho hen dam te matam chang jano chai chang jano it doesn't even matter be fearless be fearless ngasi gi video se ina hairam mi se be fearless ki gano langning manung lang so tongning ba ku si torok sanu nang give up to wo sunga ate sigum mahi tongning ba tok selection langning ba lang selection ama tongning ba tok selection kai do ba tongning ba tok selection but nang na give up to dringa kem to ba isur lai ri nang gi dam aduna grow to si chokot pa porok si changes porok si let's do it